Hi ma'am, welcome back to my channel. 7 speed. Ngasi se ai kenogi showroom da laksabane akhoi TVS ki Showroom Union Enterprise and akhoi thangaiban gi sigi get ki hek maya da laiba Union Enterprise TVS ki showroom da laidani ko adlai se ngasi maroi na ina review pije gado gari se sida uri gari se ni ko se akhoi TVS ki latest music anoba tholapa akhoi 125 akhoi rider ina akhoi gari no wam laiba motorcycle do aduni ko adu masi magi rival se akhoi Bajaj ki Pulsar 125 adigi Honda ki suma lai 125 cc ko aduga moiga rival oiba gari ni ko masi kamai toge habidi magi features se kari yawe adigi price se on road na kano adigi magi sum magi khara details kara ko yam da khangmi na bai na se video semjabane do hawrasi do gari se kegi look wise yang khong tamda yamna up to date oiba gari male yamna yengda racing gi design ma judum yawe ko adagi sigi hek mamang lom degi yeng ko kanda hoige magi sigi LED side ko so LED na tum ko aduga maya isida hoige DRL ja DRL gi magi kinas aduga mamangi telescopic suspension sisudum magi kena sisudum jai fazana kena tong yauri ko aduga sigi disc brake amangi se to 40 mm ko aduga pagi segi yauri na magi makagi pagi engine ni guard hai tare ado masi keno ne si metal din atre fiber ko mani ko aduga segi magi hit kena tong na bam yauri guard hai ga kupi ko this is my logo 3D da si laida logo je TVS ke 3D de yaw ba ade si riders na tare ju 3D da ne yaw je ko ade magi sida tongan ba bagi magi keno sa bagi si keno hai tare bagi brake hai tare da bagi foot pad che bagi rubber no ba ju rubber yaw ba ade silencer ki design jai yeng ba da sai ऐसे मैं हन लगी से हमारे सिल्वर ने फिनिश होगा अदुगा बॉडी की मागी के नोसिसु लिंग है तारे फ्रेम जा को अदुगा मनिंगी सिदाना होगी ग्रैब हैंडल यावरा को सिदा अदुगा मनिंगी टेल लैम्प जिसु कमाई तो गेंग जिको गेंग टेल लैम्प डिजाइन जैसे नहीं को मनिंग नो में लुक्स माय कमाई इको टेल लैम्प जम दंग ऑन तो गेंग जिको गा से दा होगी गियर शिफ्टिंग की को गियर शिफ्टिंग की मागे गियर की नंबर सुदम उला नि को अदुगा सागे अखोगी सुम थौबगे अखोगी टॉप स्पीड तो अदु सुदम रिकॉर्ड तौबे को से लेमा अदुगा सि मामांगी खैगे नो सि पूरा डिजिटल ने मामांगी सिगे TFT je si display je ada masi fully information mayam ma yauri ba information mayam je ko gi thau gi magi ko gi id ko gi krai phaw sat pi ari mai to indicate taw ha ta re ba ada gi te ko gi engine gi ada gi ai gi mileage ki ko ai sida to mayam su indicate tajana taw bane adu bu sida moi kena tawdre battery yaw da bugi haga kena tawdre ide utre ba adagi magi se da yamna top gari da yawna da ba feature ma aragadi sigi driving mode se se da power hai na ma yawi ba
ꯑꯗꯩ ꯁꯣꯝ ꯏꯀꯣ ꯍꯥꯏꯅꯀꯣ ꯏꯀꯣꯅꯦ ꯄꯋꯥꯔꯅꯦ ꯑꯗꯩ ꯏꯀꯣꯗ ꯊꯧꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯜ ꯀꯟꯖꯨꯝꯁꯟꯁꯦ ꯍꯟꯊꯗꯣꯏꯅꯦ ꯑꯗꯩ ꯄꯋꯥꯔꯗ ꯊꯧꯔꯒꯅ ꯈꯤꯇꯪ ꯄꯋꯥꯔ ꯇꯣꯔꯀꯤ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯄꯥꯡꯒꯜꯗ ꯈꯤꯇꯪ ꯂꯩꯔꯛꯀꯗꯧꯕ ꯄꯤꯛꯑꯞꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯣꯞꯁꯟꯁꯦ ꯑꯌꯥꯝꯕꯗ ꯀꯌꯥ ꯌꯥꯎꯅꯗꯦ ꯑꯗꯨꯕꯨ TVSꯀꯤ ꯁꯤꯗꯩꯗꯗꯤ ꯔꯥꯏꯗꯔꯁꯇꯗꯤ ꯑꯣꯐꯔ ꯇꯧꯋꯤꯀꯣ ꯃꯁꯤ ꯌꯥꯝ ꯐꯕ ꯐꯤꯆꯔ ꯑꯃꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯁꯤꯗꯩꯗ ꯂꯥꯏꯠꯀꯤ ꯀꯝꯄꯥꯎꯟ ꯀꯣ ꯃꯁꯤꯗꯤ ꯑꯇꯩ ꯅꯣꯔꯃꯦꯜꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯣꯔꯟ ꯂꯩꯔꯦ ꯑꯗꯩ TVSꯀꯤ ꯂꯣꯒꯣ ꯂꯩꯔꯦ ꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯇꯣꯞꯄꯗ ꯌꯥꯎꯅꯗꯕ ꯑꯃꯅ ꯁꯤꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯀꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯈꯤꯇꯪ ꯆꯥꯎꯊꯣꯛꯑꯒ ꯃꯥꯒꯤ ꯑꯩꯈꯣꯏ ꯀꯝꯐꯣꯔꯇꯦꯕꯜꯁꯦ ꯍꯦꯟꯅ ꯂꯩꯅꯅꯕꯀꯣ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯁꯦ ꯌꯥꯝ ꯐꯖꯅ ꯑꯣꯐꯔ ꯇꯧꯋꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯄꯦꯂꯤꯌꯟꯒꯤ ꯃꯅꯤꯡꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯦꯖ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯇꯣꯔꯦꯖ ꯃꯆꯥ ꯈꯔ ꯑꯗꯨꯝ ꯃꯅꯨꯡꯗ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯆꯥꯎꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯌꯥ ꯌꯥꯎꯅꯗꯦ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯌꯥꯎꯋꯦ ꯑꯇꯣꯞꯄꯒ ꯌꯦꯡꯅꯕꯗꯗꯤ ꯑꯗꯨꯅ ꯁꯤꯅꯦ ꯑꯗꯨꯒ ꯃꯅꯤꯡꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ LEDꯁꯦ ꯃꯃꯥꯡꯒ ꯌꯦꯡꯅꯕꯗ ꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯦꯠꯁ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯅꯤꯡꯒ ꯃꯃꯥꯡꯒ ꯌꯦꯡꯅꯕꯗ ꯃꯥꯒꯤ LEDꯁꯦ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ LED ꯂꯥꯏꯠꯁꯦ ꯑꯩꯈꯣꯏ DRLꯗꯣ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯀꯣ ꯃꯦꯠꯁꯤꯡꯁꯦ ꯃꯅꯤꯡ ꯃꯃꯥꯡꯒꯤ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯁꯣꯁꯦ ꯁꯤꯗꯩ ꯍꯥꯡꯗꯣꯏꯅꯤꯀꯣ ꯁꯤꯠꯀꯤ ꯁꯤ ꯀꯩꯅꯣꯁꯦ ꯄꯤꯂꯤꯌꯟꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯁꯥꯏꯠ ꯀꯩꯅꯣ ꯏꯟꯗꯤꯀꯦꯇꯔꯁꯨ ꯑꯗꯨꯝ ꯍꯦꯂꯣꯖꯦꯟꯅꯤꯀꯣ ꯔꯤꯐ꯭ꯂꯦꯛꯇꯔꯁꯨ ꯌꯥꯎꯔꯦ ꯁꯥꯏꯠꯇꯁꯨ ꯔꯤꯐ꯭ꯂꯦꯛꯇꯔꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯇꯥꯌꯔꯒꯤ ꯁꯥꯏꯖ ꯁꯨꯝ ꯌꯦꯡꯁꯤ ꯇꯥꯌꯔꯒꯤ ꯁꯥꯏꯖꯁꯦ ꯂꯩꯔꯦ 100/90 17 inch ꯇꯥꯌꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯀꯣ ꯁꯤ ꯑꯦꯂꯣꯏꯅꯤ ꯑꯗꯨꯒ ꯁꯤ ꯄꯤꯂꯤꯌꯟꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯠ ꯄꯦꯗꯁꯦ ꯁꯤꯗꯗꯤ ꯀꯩꯅꯣ ꯌꯥꯎꯗ꯭ꯔꯦ ꯔꯕꯔ ꯄꯦꯗ ꯌꯥꯎꯗ꯭ꯔꯦꯀꯣ ꯁꯤꯗ ꯏꯟꯗꯤꯌꯥ ꯐ꯭ꯂꯦꯛ ꯃꯆꯨꯀꯣ ꯑꯗꯨꯗ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤ ꯑꯌꯥꯝꯕ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯦꯟꯇ꯭ꯔꯣꯛꯇꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯁꯤꯒꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯟꯖꯤꯟꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯦꯛꯁꯤꯃꯝ ꯄꯋꯥꯔꯁꯦ 11.2 PSꯅꯤꯀꯣ ꯑꯗꯨꯒ ꯇꯣꯛꯁꯤꯅ ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯁꯤꯅ ꯑꯩꯈꯣꯏ 11.2 ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯅꯤꯀꯣ ꯑꯗꯨꯝ ꯄꯋꯥꯔꯗꯤ ꯑꯗꯨꯝ ꯒꯥꯔꯤꯗꯤ ꯄꯋꯥꯔ ꯑꯗꯨꯝ ꯂꯩꯕ ꯒꯥꯔꯤꯅꯤ ꯀꯣ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯂꯨꯛ ꯋꯥꯏꯁꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯁꯤꯇꯤꯡ ꯀꯝꯐꯣꯔꯠ ꯍꯥꯏꯔꯒꯗꯤ ꯁꯤꯇꯤꯡ ꯀꯝꯐꯣꯔꯠꯁꯨ ꯑꯝꯇ ꯌꯦꯡꯁꯤꯀꯣ ꯁꯤꯇꯤꯡ ꯀꯝꯐꯣꯔꯠ ꯍꯥꯏꯔꯒꯗꯤ ꯁꯤꯇꯤꯡ ꯀꯝꯐꯣꯔꯠꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯌꯥꯝꯅ ꯐꯝꯕꯗ ꯅꯨꯡꯉꯥꯏꯕ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯄꯥꯏꯐꯝꯒꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯖꯔꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯔꯤꯂꯦꯛꯁ ꯄꯣꯖꯤꯁꯟꯗ ꯑꯗꯨꯝ ꯌꯥꯝꯅ ꯐꯖꯅ ꯊꯧꯕ ꯌꯥꯒꯗꯧꯕ ꯑꯗꯨꯝꯕ ꯄꯣꯖꯤꯁꯟꯅꯦꯀꯣ ꯑꯩ ꯈꯨꯔꯨ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯦ ꯀꯣ ꯁꯤ ꯒꯥꯔꯤꯒꯤ ꯇꯦꯡꯀꯤꯁꯤꯒꯤꯀꯣ ꯑꯗꯨ ꯇꯦꯡꯀꯤꯒꯤ ꯃꯌꯥꯏꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯔꯕꯔ ꯃꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯔꯕꯔ ꯅꯠꯇ꯭ꯔꯒ ꯐꯥꯏꯕꯔꯒꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯁꯨꯃꯥꯏꯅ ꯌꯥꯎꯔꯤꯀꯣ ꯌꯥꯝ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯗꯀꯣ ꯍꯦꯟꯅ ꯐꯖꯍꯟꯕ ꯒꯥꯔꯤꯁꯦꯀꯣ ꯑꯗꯣ ꯗ꯭ꯔꯥꯏꯚꯤꯡꯒꯤ ꯄꯣꯖꯔꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯠꯀꯤ ꯀꯝꯐꯔꯠꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯄꯤꯂꯤꯌꯟꯒꯤ ꯁꯤꯠꯀꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯖꯤꯁꯟꯗ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯤ ꯒꯥꯔꯤꯁꯤꯒꯤ ꯃꯥꯏ ꯃꯥꯏꯂꯦꯖꯁꯦ ꯑꯩꯈꯣꯏꯒꯤ ARIꯅ ꯄꯤꯕꯗ 67 km/L ꯑꯗꯨꯕꯨ 60ꯒꯤ ꯑꯦꯚꯔꯦꯖꯇ ꯂꯩ ꯑꯗꯨꯒ ꯇꯦꯡꯀꯤꯒꯤ ꯀꯦꯄꯥꯁꯤꯇꯤꯅ 10 ꯂꯤꯇꯔꯅꯤꯀꯣ ꯑꯗꯨꯒꯤ ꯏꯟꯖꯤꯟ ꯇꯥꯏꯞꯁꯤꯅ ꯑꯦꯌꯔ ꯀꯨꯜ ꯇꯥꯏꯞꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯁꯣꯔꯨꯝꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯗ ꯂꯩꯔꯤꯁꯦ ꯑꯁꯤ ꯀꯩꯅꯣꯅꯤꯀꯣ DM ꯀꯣꯂꯦꯖꯀꯤ ꯒꯦꯠꯇꯨꯅꯤꯀꯣ ꯂꯩꯔꯤꯁꯦ ꯑꯗꯨ ꯁꯤꯒꯤ ꯍꯦꯛ ꯃꯌꯥꯗꯅ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯑꯦꯟꯇꯔꯄ꯭ꯔꯥꯏꯁ ꯑꯅ TVSꯀꯤ ꯁꯣꯔꯨꯝ ꯑꯃ ꯑꯗꯨꯝ ꯍꯥꯏꯔ ꯑꯗꯨꯝ ꯊꯤꯔꯁꯨ ꯈꯪꯒꯅꯦꯕ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯒ ꯁꯣꯔꯨꯝꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯑꯩ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯗꯨꯝ ꯑꯩ ꯄꯤꯖꯔꯝꯃꯒꯦ ꯑꯗꯣ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯑꯗꯨꯝ ꯂꯩꯕ ꯂꯣꯟ ꯐꯦꯁꯤꯂꯤꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ 15% ꯗꯥꯎꯟ ꯄꯦꯃꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯇꯧꯕ ꯑꯗꯩ ꯑꯃ ꯑꯣꯏꯔꯒꯅ ꯑꯃꯨꯛ 30%ꯁꯦ ꯗꯥꯎꯟ ꯄꯦꯃꯦꯟ ꯄꯤꯔꯒ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯑꯣꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯌꯦꯡꯁꯤꯌꯦ ꯒꯥꯔꯤꯁꯤ ꯒꯥꯔꯤꯁꯦ ꯂꯧꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯂꯣꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯅꯤꯡꯉꯒꯗꯤ ꯑꯩ ꯂꯣꯟꯗ ꯆꯪꯒꯗꯧꯕ ꯑꯩꯈꯣꯏ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅꯤꯀꯣ
Aadhaar card, Xerox, PAN card, Smart, Voter ID card or driving license, bank statement, 3 month list card, passport photo, electric bill, jama bandi check. Sini ko, sida lejare ko. Sida dum contact tawbiro piriba sida dum hangeju hangbiro isu kaide. Sida dum hangaju yani ko. Aduga showroom ki contact details suda ai makha dum pijaramage. Adum yengbiro. Aduga display dum mai dum hapsarage. Masigidi spai sum la sinjarage mayam video se amu anamu photo laksage share na tawbiyo share la sinjarage ado sorry kana tawgada na pagi gari masa thawda helmet oppa soy dana kawbigano gari sabu thawna sit da chane pabiyo haiga bye bye see you sinjarage